ngasi numit jungba matungda COVID-19 vaccine lising yankhai mari Imphal da Yourakhre. India laingakna saliba tha sigi tara taruk tage laibak sin thungna sathagadoriba COVID-19 vaccination program asiga mari lainana ngasi Imphal ge Bir Tikendrajit International Airport ta Covishield lising yankhai mari thunglakre. Serum Institute of India gi COVID vaccine Covishield lising yankhai mari adu ngasi numit jungba matung pungkhai chatpa matamda Bir Tikendrajit Imphal International Airport ta thunglakhiwani. Satliba tha January tara taruk tage laibak sin bathungna sathaba haugadoriba COVID-19 vaccination program asida Manipur gi waina Siza hospital yauna tongan ba center tarada vaccine kapagi thabak sathagani haire. Panba yabadi Manipur gi waina vaccination asida han bage healthcare worker listing nifuda vaccine asi kamna ba health department na khangan khiba laikre. India pumbagi waina sathagadoriba COVID-19 vaccination program ama pangthokodoriba sida vaccination kapkodoriba mioi singda COVID-19 vaccine Covishield natraga Covaxin karamba vaccine kapkadagi haiba khanbagi khudong chaba piroi haire. Vaccine khanbagi khudong chaba piroi haiba wafam ase ingit piraduna Union Health Secretary Rajesh Bhushan na hai laiba kayada COVID-19 vaccine amadagi hena kapnari adubu vaccine kapkadoriba beneficiary amatada karamba vaccine kapkani haibage khanbagi khudong chaba pide haina phongdokre.